Alisha koizamna khurumjari ngasisu hanagumna Tuesday live amuk puduna laksari mayamgi apam pamda adum mon photo piruo khoi dum like tawsarage comment dum pisan biruo sound tabra suwabe maruina sound nungai tagadi thawasi wari tai to busu nungai te buduna sound jana mayam ya biruo ahan bada ise makamayung farukni makamayung faruk koigi first viewer moina koigi live streaming sidagi dum chambirapane taram nokchari hai che haina manipur new na thambire hello asigi ne haina bi akoigi live se yamna ko akoigi traditional dress set se sina do pam se do ko makamayung faruk se ngai lei ni na su thambire ko sapana lai shum na hai chitena thamei taram nokchari sapana kitchen mo do sai che na taram nokchari hello everyone haina palan youtube na thambire taram nokchari palan hai sonam nungai bro da koi haina jinkai marang hoi nungai jari ye udaba koi re dum su ai dum nungai ne la da bai wani haina makamayung faruk na thambire adum ngai hai ba ko hoi akoi ngai budi masi kitam chondare ko ado dum hai di budi matung ina thabadi dum thasa bane sai dum leptana dum thabuna koi jake thank you sapna Jenny ke dawage koi Kitchen kasi thaba da lai ye aduga mayam boi tai to se na live thajarap bane mamangi live to su koina dum long sakrabo ko tongamba koi anova program khara dum update to zarani haibu website ama yamna thubda launch tawrani na han haibu website to leijarabane koi athubu matamda description da website ki link hapna bona jarage aduga live phone in program su athubu matamda hawna bona jage adugi su mathakta yikning bida yi u haiba toma program kaya ama su puduna lak jaragani laik ko pamjaba satri ama hekta ko yauni ba so ya lu ni yai ya su de sar ya bio aduga program amta update to biro masika tasna tana ana no program hai tare ne ko live phone in program se hanagi ama laigre dana ko saturday dana tra aduga Saturday dam lari aduna taba anauba ama bula kadore aduna kamai toge habu matamda akoi gi video akoi mamang de education gi hatare ne ko mayam semaga ISTV da suthari di akoi gi YouTube channel PUPU TV gi sida su mayam ama thagali dana ko adu mayam dagi mayam na yengbiro aduga hariba content gi dagi hatare question khara khangalaga question je koina hangakadine aduga mayam na phone akoina phone number pigani ko number piraga daida phone tawraga akoina question je hangaba matungda reply to piraga deba adu mayam na ngai ba mayam ga phone interact program ama soi dana athuba matamda tawraglani dusu ngai biramo mayamna comment khara musakachari Yunus tarham nokchari chen sagilam hamni aise kang nambol dagi kilometer manga chanaga lebne kangmong se pakhang dabne kangmong dagi ne Chijogi sini chaw se kamai to be na thamai koi chan akoi ani na leiba lam sigi oina di chaw de jing me yaw ba oi ba ni ka do to ko sa su dia mana ri sin chaw dum khara di na chaw na re na akoi ki haje adum map khaga mapam dai dum di chaw ne ba dai di lui di su keno taw dai ne labu ka pot ka chaw dum dai loi na chaw ra ma ta bu di me am thoi ko hoi hojik sik lei ba yumham du ka dang thum de hai mai wa ne ba thum di ko ne sapana na kai jang jar ke che sonam Alisha na hangai sobri thu ma chare nai di ka hawai thum di sai PUPU Folk TV ki subscriber 5.85 lakhs yore adu 6 lakh yahola se na makaming faruk na thamai ko makaming faruk hoi yahola se me am changdana support of sanbir o how to dana tang yahon yahola si support to biro aduga anom mayam ga adum
ꯍꯥꯏꯗꯤ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯂꯥꯏꯐ ꯇꯣꯏꯅ ꯊꯥꯕꯤꯔꯛꯇꯦꯅ ꯃꯀꯛ ꯃꯌꯨꯝ ꯐꯔꯧꯅ ꯑꯗꯨꯝ ꯇꯣꯏꯅ ꯍꯥꯏꯕꯤꯕꯗꯣ ꯍꯧꯖꯤꯛꯇꯤ ꯂꯥꯏꯐ ꯈꯛꯇꯁꯨ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯉꯥꯡꯗ ꯑꯣꯏꯒꯦꯔꯥ ꯑꯗꯩꯗꯤ ꯂꯥꯏ ꯌꯦꯛꯄꯁꯤꯡꯒꯤꯕꯨ ꯑꯣꯏꯔꯁꯨ ꯑꯅꯧ ꯑꯅꯧꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯅꯧꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝ ꯑꯃ ꯍꯥꯞꯄꯒꯅꯤ ꯑꯊꯨꯕ ꯃꯇꯝꯗ ꯍꯟꯗꯛꯀꯤ ꯋꯤꯛ ꯁꯤꯃꯛ ꯅꯠꯇ꯭ꯔꯒꯁꯨꯀꯣ ꯃꯊꯪꯒꯤ ꯋꯤꯛꯁꯐꯥꯎꯒꯤ ꯃꯅꯨꯡꯗ ꯑꯊꯨꯕꯗ ꯁꯣꯏꯗꯅ ꯑꯅꯧꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯈꯩꯁꯦ ꯄꯨꯔꯒ ꯁꯣꯏꯗꯅ ꯂꯥꯛꯑꯅꯤ ꯃꯌꯥꯝꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯔꯨꯛ ꯌꯥꯕꯤꯌꯣ ꯃꯁꯔꯝ ꯀꯝꯄꯣꯔꯇꯔꯅ ꯌꯥꯝꯅ ꯐꯖꯕ ꯀꯃꯦꯟ ꯑꯃꯅ ꯊꯥꯒꯠꯄꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯃꯁꯔꯝ ꯀꯝꯄꯣꯔꯇꯔ ꯊꯦꯡꯛ ꯌꯨ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯅꯨꯡꯁꯤꯕꯤꯌꯨ ꯆꯤꯆꯦ ꯑꯅꯧ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯑꯣ ꯇꯣꯏꯅ ꯍꯥꯏꯅ ꯁꯄꯅꯥꯅ ꯊꯝꯕꯤꯔꯛꯏ ꯍꯣꯏ ꯁꯄꯅꯥ ꯑꯩꯈꯣꯏ ꯀꯟꯅ ꯁꯦꯝꯖꯔꯤ ꯑꯅꯧ ꯑꯅꯧꯕ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯍꯟꯗꯛꯇꯤ ꯌꯨꯇ꯭ꯌꯨꯕꯇ ꯏꯊꯥ ꯊꯥꯒꯠꯂꯛꯇ꯭ꯔꯗꯤ ꯀꯩꯗꯧꯔꯦ ꯗꯦꯕꯤꯠ ꯃꯉꯥꯡꯆꯥ ꯌꯨꯇ꯭ꯌꯨꯕꯀꯤꯁꯦ ꯋꯥꯔꯤ ꯑꯃ ꯑꯅꯧꯕ ꯑꯃ ꯁꯤꯜꯂꯦ ꯑꯅꯧꯕ ꯋꯥꯔꯤ ꯍꯧꯕꯁꯤꯅ ꯀꯦꯔꯦꯛꯇꯔ ꯑꯗꯩꯗꯤ ꯁ꯭ꯀ꯭ꯔꯤꯞ ꯁꯨꯃꯥꯏꯅ ꯇꯥꯕꯗ ꯈꯤꯇꯪ ꯀꯨꯏꯅ ꯆꯪꯕ ꯑꯗꯨꯒꯤꯅꯤ ꯑꯗꯨꯕꯨ ꯍꯥꯞꯇꯤ ꯍꯥꯞꯄꯛꯑꯅꯤ ꯁꯦꯝꯕ ꯂꯣꯏꯁꯤꯜꯂꯛꯑꯦ ꯉꯥꯏꯕꯤꯔꯝꯃꯨ ꯀꯩ ꯃꯤꯗꯤ ꯀꯩ ꯇꯧꯈ꯭ꯔꯒꯦ ꯍꯥꯏꯅ ꯊꯝꯕꯤꯔꯛꯏ ꯀꯩꯃꯤꯁꯦ ꯈꯤꯇꯪ ꯂꯜꯂꯀꯥꯟꯗ ꯈꯤꯇꯪ ꯃꯇꯝ ꯈꯤꯇꯪ ꯉꯥꯏꯔꯁꯦ ꯑꯗꯨꯒ ꯃꯥ ꯄꯨꯔꯒꯗꯤ ꯂꯥꯛꯈꯤꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯔꯤ ꯈꯔ ꯁꯦꯝꯃꯤꯕꯅꯤꯅ ꯀꯩꯃꯤꯁꯦ ꯈꯤꯇꯪ ꯒꯦꯞ ꯂꯩꯕꯅꯦ ꯍꯥꯏ ꯑꯥꯐꯇꯔꯅꯨꯟ ꯍꯥꯏꯅ ꯔꯥꯖꯅ ꯊꯝꯕꯤꯔꯛꯑꯦ ꯇꯔꯨꯟ ꯔꯥꯖ ꯇꯔꯥꯃꯟꯖꯔꯤ ꯏꯆꯟ ꯇꯣꯡꯕ꯭ꯔꯝ ꯃꯥꯅꯤ ꯆꯦ ꯑꯅꯤꯁꯦ ꯌꯥꯝ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯨꯡ ꯀꯣꯏꯅ ꯌꯥꯝꯅ ꯇꯨꯡ ꯀꯣꯏꯅ ꯌꯥꯝ ꯂꯥꯡꯅ ꯇꯧꯕ ꯑꯣꯏꯕꯤꯌꯨ ꯀꯕ꯭ꯔꯕꯝ ꯁꯦꯟꯖꯤꯕꯤꯀꯥ ꯆꯅꯨ ꯍꯣꯏ ꯇꯨꯡ ꯀꯣꯏꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯃꯌꯥꯝꯅꯁꯨ ꯑꯗꯨꯃꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯕꯥꯔꯕꯤꯒꯤ ꯋꯥꯔꯤ ꯁꯦꯝꯕꯤꯔꯛꯑꯣ ꯍꯥꯏꯅ ꯔꯥꯖꯅ ꯊꯝꯕꯤꯔꯛꯑꯦ ꯑꯗꯨꯝ ꯁ꯭ꯇꯣꯔꯤ ꯕꯤꯔꯕꯜꯒꯤ ꯕꯤꯔꯕꯜ ꯋꯥꯔꯤꯗꯣ ꯕꯤꯔꯕꯜ ꯑꯛꯕꯔ ꯕꯤꯔꯕꯜꯒꯤꯗꯣ ꯍꯣꯏ ꯑꯗꯨꯒꯤ ꯋꯥꯔꯤꯗꯣ ꯃꯣꯔꯦꯜꯁꯨ ꯑꯗꯨꯝ ꯑꯣꯏꯕꯅꯤ ꯁꯦꯝꯖꯔꯛꯀꯦ ꯍꯣꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯦꯝꯖꯔꯛꯀꯦ ꯑꯗꯣꯝꯒꯤ ꯁꯖꯦꯁꯟꯁꯦ ꯂꯧꯁꯤꯟꯖꯔꯦ $5.85 lakh ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯗꯨꯒ ꯂꯥꯏꯐ ꯌꯦꯡꯕꯗꯅ ꯚ꯭ꯌꯨꯌꯔꯁ ꯂꯦꯞꯍꯧꯕ ꯁꯨꯗꯦ ꯍꯥꯏꯅ ꯊꯝꯕꯤꯔꯛꯏ ꯀꯃꯩ ꯐꯔꯨꯛꯁꯤ ꯇꯞ ꯇꯞꯅꯗꯤ ꯑꯗꯨꯝ ꯌꯧꯈꯠꯂꯛꯄ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯈꯤꯇꯪꯗꯤ ꯑꯗꯨꯝ ꯍꯟꯊꯔꯦ ꯑꯗꯣ ꯀꯩꯅꯣꯁꯨ ꯆꯦꯅꯦꯜ ꯇꯧꯕꯤꯗꯅ ꯑꯣꯏꯅꯁꯨ ꯏꯁꯤꯡ ꯆꯥꯎꯕ ꯈꯣꯠꯄ ꯑꯗꯨꯝꯕꯁꯨ ꯇꯧꯕꯒ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯦ ꯃꯇꯝ ꯀꯨꯏꯅ ꯑꯃꯨꯛ ꯂꯦꯞꯄꯨꯔꯦꯗꯅꯀꯣ ꯍꯥꯏꯗꯤ ꯑꯣꯐꯤꯁꯁꯦ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯕꯒꯤ ꯑꯗꯨꯒꯤ ꯃꯌꯥꯝꯅ ꯈꯪꯅꯗꯕꯩꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯣꯏ ꯍꯣꯏ ꯏꯁ ꯑꯣꯟꯊꯣꯛꯅ ꯋꯥꯔꯦ ꯃꯩꯒ ꯂꯥꯛꯇꯕꯅꯦ ꯈꯨꯔꯥꯏꯗ ꯂꯣꯏꯔꯦ ꯏꯁꯤꯡ ꯃꯈꯥꯗ ꯂꯩꯔꯦ ꯈꯨꯜ ꯄꯨꯝꯕꯅ ꯃꯁꯔꯝ ꯀꯝꯄꯣꯔꯇꯔꯅ ꯊꯝꯕꯤꯔꯛꯏ ꯍꯣꯏ ꯃꯥꯅꯦ ꯑꯁꯦꯡꯕ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯋꯥꯅꯔꯦ ꯏꯁꯤꯡ ꯏꯆꯥꯎꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯌꯨꯝ ꯅꯨꯡ ꯇꯥꯎꯊꯕꯁꯨ ꯌꯥꯎꯔꯤꯕ ꯃꯌꯥꯝꯒꯤ ꯑꯋꯥꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝꯒꯤ ꯑꯋꯥꯕꯗꯣ ꯑꯩꯈꯣꯏꯁꯨ ꯁꯔꯨꯛ ꯌꯥꯖꯔꯤ ꯍꯛꯊꯦꯡꯅꯅ ꯆꯠꯂꯒ ꯃꯇꯦꯡ ꯄꯥꯡꯕꯗꯤ ꯉꯝꯖꯗꯦ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯕꯗꯤ ꯌꯥꯝ ꯐꯥꯎꯋꯦ ꯑꯗꯣ ꯌꯥꯝ ꯊꯨꯅ ꯍꯟꯊꯔꯒ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯂꯩꯕ ꯑꯣꯏꯔꯁꯅꯨꯅ ꯊꯝꯖꯒꯦ ꯉꯁꯤꯁꯨ ꯂꯥꯏꯚꯀꯤ ꯄꯨꯡꯁꯦ ꯈꯤꯇꯪ ꯁꯣꯏꯅꯕ ꯃꯥꯜꯂꯦꯀꯣ ꯆꯦ ꯑꯗꯨꯏꯁꯨ ꯊꯦꯡꯅꯁꯨ ꯂꯥꯏꯚ ꯊꯥꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯁꯄꯅꯥꯅ ꯊꯝꯃꯛꯏ ꯍꯣꯏ ꯁꯄꯅꯥ ꯄꯨꯡꯗꯤ ꯈꯔ ꯆꯣꯟꯊꯔꯦ ꯃꯤꯅꯤꯠ ꯁꯣꯝꯗ 10 ꯍꯥꯏꯇꯥꯔꯦꯀꯣ ꯃꯤꯅꯠ ꯂꯣꯏꯁꯤꯟꯕ ꯌꯥꯗꯕ ꯚꯤꯗꯤꯑꯣ ꯑꯃ ꯂꯩꯕꯒꯤꯀꯣ ꯑꯗꯨ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂꯀꯥꯟꯗ ꯊꯥꯔꯁꯦꯅ ꯄꯨꯡꯗꯤ ꯇꯥꯔꯦꯗꯤ ꯈꯪꯉꯕꯅꯤ ꯑꯩꯈꯣꯏꯁꯦ ꯃꯌꯥꯝ ꯉꯥꯏꯅꯔꯝꯃꯅꯤꯁꯦ ꯑꯗꯨꯕꯨ ꯇꯉꯥꯏ ꯐꯗꯕ ꯑꯃ ꯂꯩꯕꯗꯒꯤ ꯃꯤꯅꯤꯠ ꯈꯔ ꯆꯣꯟꯊꯔꯦ ꯂꯥꯏꯚꯁꯦ ꯇꯣꯏꯅ ꯊꯥꯗꯕꯅꯤꯅ ꯚ꯭ꯌꯨ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯅ ꯍꯣꯏ ꯂꯥꯏꯚꯁꯦ ꯇꯣꯏꯅꯁꯨ ꯊꯥꯗ꯭ꯔꯦ ꯑꯗꯨꯏ ꯃꯊꯛꯇ ꯍꯧꯖꯤꯛꯁꯦ ꯑꯋꯥ ꯑꯅꯥ ꯇꯥꯕ ꯏꯁꯤꯡ ꯏꯆꯥꯎ ꯅꯪꯕ ꯈꯣꯠꯄ ꯁꯤꯒꯤꯁꯨ ꯂꯩꯕꯅꯤꯅ ꯃꯤꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯐꯣꯟ ꯄꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚꯁꯤꯗ ꯆꯪꯉꯒ ꯂꯩꯕ ꯃꯤꯁꯦ ꯄꯥꯛ ꯌꯥꯝꯃꯝꯒꯗꯕ ꯃꯥꯟꯗꯦ ꯑꯗꯨꯗꯨꯅ ꯉꯁꯤꯗꯤ ꯈꯔꯗꯤ ꯑꯗꯨꯝ ꯍꯟꯊꯔꯦ ꯃꯅꯤꯄꯨꯔ ꯀꯥꯔꯇꯨꯟ ꯌꯥꯝ ꯊꯥꯒꯠꯄꯤꯌꯣ ꯍꯥꯏꯅ ꯊꯝꯕꯤꯔꯛꯑꯦ ꯃꯅꯤꯄꯨꯔꯤ ꯀꯥꯔꯇꯨꯟ ꯍꯣꯏ ꯍꯣꯏ ꯌꯥꯔꯦ ꯑꯩꯈꯣꯏꯅ ꯁꯦꯝꯃꯤꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯊꯥꯒꯠꯆꯔꯛꯀꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯦꯝꯖꯔꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯀꯣꯃꯦꯗꯤ ꯑꯗꯩꯗꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯗꯨꯒ ꯂꯣꯏꯅ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯜꯒꯤ ꯏꯄꯨ ꯃꯩꯖꯧꯒꯤ ꯁꯨꯃꯥꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯔꯤꯁꯤꯡ ꯌꯥꯟꯁꯤꯟꯅꯔꯀꯥꯟꯗ ꯑꯗꯨꯝ ꯁꯦꯝꯖꯔꯛꯀꯦ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯀꯃꯦꯟꯁꯨ ꯁꯨꯝ ꯂꯥꯛꯏ ꯑꯗꯨꯒ ꯃꯔꯛ ꯊꯠꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯃꯨꯛ ꯍꯥꯏꯒꯦꯕꯀꯣ ꯃꯔꯛ ꯃꯔꯛꯇ ꯍꯥꯏꯗꯤ ꯍꯟꯗꯛꯀꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯔꯟꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤꯗꯨꯒ ꯑꯗꯨꯝ ꯍꯥꯏꯐꯦꯠꯇꯤ ꯃꯥꯟꯅꯗꯣꯏꯅꯦꯕꯀꯣ ꯚꯤꯗꯤꯑꯣꯁꯦ ꯑꯩꯈꯣꯏ ꯊꯥꯒꯠꯈꯤꯕ ꯚꯤꯗꯤꯑꯣꯈꯩꯁꯤꯗꯒꯤ ꯚꯤꯗꯤꯑꯣꯗꯨꯗꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯀꯣꯏꯁꯟꯁꯦ ꯀꯟꯐ꯭ꯌꯨꯁ ꯆꯠꯄ ꯍꯥꯏꯗꯤ ꯈꯪꯅꯤꯡꯕ ꯑꯗꯨ ꯅꯠꯇ꯭ꯔꯒꯁꯨ ꯃꯌꯥꯝꯅ ꯈꯪꯕꯤꯅꯤꯡꯕ ꯀꯣꯏꯁꯟ ꯂꯩꯔꯒꯗꯤ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯊꯥꯔꯛꯄꯗꯨꯁꯨ ꯑꯩꯈꯣꯏꯅ ꯃꯊꯪꯒꯤꯗ ꯑꯞꯗꯦꯠ ꯇꯧꯕꯗ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ ꯚꯤꯗꯤꯑꯣ ꯅꯝꯃꯅꯤ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯀꯣꯏꯁꯟꯗꯣ ꯁꯤꯒꯤ ꯀꯣꯏꯁꯟꯁꯦ ꯍꯥꯏꯕꯤꯔꯛꯑꯣ ꯈꯣꯠꯂꯣꯅ
nammanidana ko question na namaga especially student singi haitare ne high school student singi oina khangning ba lay bagay do dum video namaga thabiro o aduga answer gay do kuina mo mayamda sidagi mo answer gay do mayamda uhandoine ba video gi tang answer mo khumjarakadi video ku thangda du matongan ba nungai ba program mo sulakini mayam adu sangai biramo hoi live sisu yam toina thabiro na thami sapana hoi live se sidagidi Tuesday Friday adum tharani aduga live phone in program adedi hojikta su chalisana haigiba sumaina makhal makhal entertainment oiba program ke ama mo puduna la agani mayam adum sarok yaminasi अखोई वारीदा कमेंट तौरपगुम्बा अखोई वीडियोदा कमेंट तौरपसिदी हक्थेंगना अखोइना रिप्लाई पीबसि ngамदबा याम थागत पिरपन नुसी पिरपसु यावे अदैदा याम फजना रिप्लाई पीनिंगबसे इरगा अमु पी लेबदो नतबदा हक्थेंगना पीनिंगपगा यावेको अदुदो हजिक्ति फॉरेन प्रोग्राम दी मतेंग अदैदी सुमाइना सि लाइव की मतांगसिदा अखोइना थागतनिंगबसिंग हाइनिंगबसिंग दो म्यामदा अदुसु पेन हायोरगे अदुगा मयामना अखोइदा थमनिंगबा फोंदोनिंगबा मुसिदुसु दम फोंदोपियो Jadi kamentang pa ba nataba makhon su taba phangani aduga mayamgi kain hena mayamga naksana bazu hena ngamdoine ba माने खुदा वना हारबदा सपना व जिंखै एदैति मुस्रम कंपोर्टर्स अदमगम फरुसे vocal ताद्रे खोइना इरपसे खतने बदो खोंजेल दु मतारगा कमेन्सी इउबदा खोइना सकदम ममा सागतचैबको सिनतबा हथिंगना फोन मरि ओ vocal गा तारकांदा अदुमाइना सु साननिंगबसे कुइजे कुइरबने खोइसे अदुना फोन प्रोग्राम से अथु मतम दापचरागे मरता लेपिबसे याम नुंगाइतेना सपनाना थमई इ सपना यारिगै सिदगिदी अदुम तोइना हपचरागे कोइना लेपिबसे ऑफिस हों तो होंजिन सु तौबा अदुदुगिने अदु सिदगिदी अदुम थारानी Rambam Sanam Cha Singh, hi, good evening, Thamire, good evening, Tam Nukchari. Kita Nukchari. Muslimgi itna lakpada mayam yawana pulukuhan bawarsan haina mutu nada tuzari hain thambire Right. Wana pimama folklores, no? Class 19 की क्वेश्चन में तो उसे अनाम चाकी गिदत तो वे नो किसे है या एक ही सुगाई दे अदु सु तौसे अदु यूनेस अखोई किसे अमांग नातना येंगे कोई फुंगावरी एनिमेशन को मसे अमांग यामना पामै होय अहनगी क्लास 19 की होय हाई स्कूल की हाई स्कूल की चांस दम तौदुनी अदा कोई अमांग नाम सुमाय को चैनल से अनाम याम येंगबदो अदु दुगी सुम हाइजबनी होय क्लास 19 की सु अदुम यावना पुने तौजरकनी क्लास 10 फावबो या तारे क्लास 10 फावबो मनung क्लास 10 फावबो मनung ददum हमिंगो क्वेश्चन ददum हंबिरो Sejasri Iromna hi Jenny na thambirei hello Sejasri Taram Nokcheri live sta changbirakpagidamakta nungaina leibiyu iche sing oina uzabasi yam nungai na thambirei saslam fasen thank you Masih live si madi mise khadam ki dum lalle comment si mamang dadi yam thuna chasan ni bagi paba nang dabaga yawbani adu ngasi di haining ba singdo phajana hairo o habadi ganta na koi comment se adum tamna reply pi radi mamang dadi nang roi dana hobi hobi pisan basu dumaina yawgi ngasi di lai ba khara sigi pen na boy na koi reply to zara age Stay di ngasi live thai do kaure an tambi live se hanadi bani na akoy na thawdo pung amada ni ba do akoy pung si sem do bani mamang gida changbirak ba hadi changhau do ba khangau da ba gai yawrasu live se koi ja anirak thok na thare Tuesday ga Friday ga pung omda Thebi cha se mamang da su changdi changa ki bani kaw thok poram bani hai ni mama han ga manu do ne minute sukra jonda base Seri thebi cha dum Tuesday Friday pung omda live adum mai biramo Nung toina chubase net Jio nuaite Airtel amu hape adusu net loikidana extra amu kape adusu loidana net loina noire nangi la yengbada haina makne tauri koi la yengbada kamayung faru wai
ꯊꯥꯒꯠꯆꯔꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯉꯁꯤꯗꯤ ꯀꯩꯒꯤ ꯐꯦꯟ ꯑꯝꯇ ꯎꯗꯦꯗ ꯑꯩꯕꯨꯗꯤ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯒꯤ ꯐꯦꯟꯅꯤ ꯂꯥꯏꯐ ꯈꯨꯗꯤꯡꯒꯤ ꯀꯩꯃꯤ ꯊꯥꯕꯤꯔꯛꯑꯣ ꯀꯩꯃꯤ ꯊꯥꯕꯤꯔꯛꯑꯣ ꯌꯥꯝꯅ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯑꯁꯦꯡꯕ ꯑꯝꯇ ꯎꯗꯤ ꯄ꯭ꯔꯣꯖꯦꯛ ꯑꯅꯧꯕꯗꯣ ꯃꯃꯤꯡ ꯍꯥꯏꯕ ꯌꯥꯔꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯂꯥꯏꯐꯇ ꯑꯣ ꯂꯥꯏꯐ ꯌꯨꯅꯁ ꯀꯩꯅꯣ ꯇꯧꯋꯤ ꯑꯅꯧꯕ ꯋꯥꯔꯤꯁꯦ ꯑꯃꯝꯕ ꯎꯃꯪꯅ ꯀꯧꯏ ꯍꯥꯏꯕ꯭ꯔꯥ ꯑꯃꯝꯕ ꯎꯃꯪꯅ ꯀꯧꯏ ꯍꯥꯏꯕ ꯑꯗꯨꯒꯤ ꯋꯥꯔꯤꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯦꯝꯖꯔꯤ ꯍꯣꯔꯔ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯦꯅꯤꯃꯦꯁꯟ ꯍꯣꯔꯔ ꯁꯦꯝꯃꯣꯅ ꯃꯃꯥꯡ ꯀꯃꯦꯟꯗꯁꯨ ꯈꯔ ꯑꯗꯨꯝ ꯌꯥꯎꯈꯤꯕꯅꯦꯕ ꯍꯣꯔꯔ ꯑꯣꯏꯗꯣꯏꯅꯦ ꯍꯧꯖꯤꯛ ꯁꯦꯝꯃꯤ ꯑꯗꯨꯒ ꯍꯥꯄꯛꯄꯒꯤ ꯃꯇꯝꯁꯤꯃꯗꯤ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯤ ꯇꯤꯚꯤꯗꯗꯤ ꯍꯌꯦꯡꯁꯦ ꯇꯤꯚꯤꯗꯗꯤ ꯍꯥꯞꯀꯅꯤ ꯑꯗꯨꯒ ꯌꯨꯇ꯭ꯌꯨꯕꯀꯤ ꯑꯣꯏꯅꯗꯤ ꯅꯣꯡ ꯅꯤꯅꯤꯗꯤ ꯉꯥꯏꯒꯗꯕ ꯃꯥꯜꯂꯦ ꯌꯥꯝ ꯊꯨꯅꯗꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯖꯒꯦ ꯑꯩꯅꯗꯤ ꯍꯥꯏꯈ꯭ꯔꯕꯅꯦ ꯀꯩꯒꯤ ꯑꯃꯗꯤ ꯌꯥꯎꯈꯤꯕꯅꯦ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯂꯥꯏꯞꯇ ꯅꯠꯇ꯭ꯔꯒ ꯚꯤꯗꯤꯑꯣꯗ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯗ ꯑꯣꯏꯔꯁꯨꯀꯣ ꯀꯩꯃꯤꯒꯤ ꯀꯃꯦꯟꯁꯦ ꯃꯤ ꯈꯔꯗꯤ ꯑꯗꯨꯝ ꯌꯥꯎꯅꯤꯕ ꯍꯥꯏꯕꯗꯤ ꯀꯩꯃꯤꯒꯤ ꯐꯦꯟꯁꯦ ꯑꯩꯈꯣꯏ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯒꯤ ꯑꯣꯏꯅ ꯀꯩꯃꯤꯒꯤ ꯐꯦꯟꯁꯦ ꯈꯔ ꯑꯗꯨꯝ ꯂꯩꯕ ꯃꯥꯜꯂꯦ ꯀꯩꯃꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯤ ꯑꯗꯨꯅ ꯀꯃꯦꯟ ꯑꯃ ꯑꯅꯤꯗ ꯑꯣꯏꯔꯁꯨ ꯍꯦꯛꯇ ꯌꯥꯎꯔꯝꯃꯦ ꯀꯩꯃꯤꯁꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯌꯨ ꯁꯨꯃꯥꯏꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯃꯌꯥꯝ ꯂꯥꯏꯐꯁꯦ ꯄꯨꯡꯁꯦ ꯉꯁꯤꯗꯤ ꯌꯥꯝ ꯍꯦꯟꯅ ꯁꯥꯡꯅ ꯊꯥꯔꯣꯏ ꯑꯗꯨꯅ ꯃꯔꯛꯇ ꯑꯗꯨꯝ ꯗꯥꯏꯂꯣꯒꯀꯨꯝꯕ ꯑꯗꯨꯝ ꯇꯧꯍꯧꯔꯁꯨ ꯌꯥꯏꯀꯣ ꯌꯥꯝꯅ ꯑꯄꯥꯝꯕ ꯂꯩꯔꯗꯤ ꯑꯗꯨꯝ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯗꯨꯝ ꯇꯧꯕꯤꯔꯣꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯉꯁꯤꯗꯤ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯆꯦꯅꯤ ꯍꯥꯏꯅ ꯊꯝꯕꯤꯌꯨ ꯉꯁꯥꯏ ꯃꯊꯦꯜꯁꯦ ꯍꯥꯏꯈ꯭ꯔꯕꯅꯦ ꯑꯩꯗꯤ ꯍꯋꯥꯏ ꯊꯣꯡꯕ ꯆꯥꯔꯛꯑꯦ ꯃꯌꯥꯝꯗꯤ ꯀꯩꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯑꯩꯈꯣꯏꯗ ꯃꯊꯦꯜ ꯁꯨꯝ ꯍꯪꯉꯦ ꯃꯌꯥꯝꯒꯤꯁꯨ ꯃꯊꯦꯜ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯏꯁꯤꯡ ꯆꯥꯎꯕꯅꯤꯅ ꯉꯥꯒꯨꯝꯕꯁꯦ ꯌꯥꯝ ꯐꯥꯅꯔꯝꯒꯗ꯭ꯔꯥ ꯉꯥꯒꯨꯝꯕ ꯌꯥꯝ ꯆꯥꯔꯝꯒꯗꯕ ꯃꯥꯜꯂꯦ ꯍꯧꯖꯤꯛ ꯂꯥꯛꯀꯗꯧꯔꯤꯕ ꯋꯥꯔꯤꯁꯤꯗꯤ ꯃꯃꯥꯡꯗ ꯍꯥꯞꯈꯤꯕ ꯋꯥꯔꯤꯗꯨꯗꯒꯤꯗꯤ ꯈꯔ ꯇꯣꯞ ꯇꯣꯞꯄꯅꯤ ꯍꯣꯔꯔꯁꯨ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯒ ꯑꯦꯅꯤꯃꯦꯁꯟ ꯍꯣꯔꯔꯁꯦ ꯑꯩꯈꯣꯏ ꯍꯥꯟꯅ ꯃꯃꯥꯡꯗ ꯄꯥꯛ ꯄꯨꯊꯣꯛꯈꯤꯗ꯭ꯔꯤꯕ ꯃꯥꯜꯂꯦꯕꯀꯣ ꯁꯣꯔꯠ ꯚꯤꯗꯤꯑꯣꯒꯨꯝꯕꯗ ꯐꯤꯂꯝ ꯃꯇꯦꯛꯀꯨꯝꯕꯗꯤ ꯑꯗꯨꯃꯥꯏꯅ ꯍꯣꯔꯔꯁꯦ ꯄꯨꯊꯣꯛꯑꯒ ꯑꯦꯅꯤꯃꯦꯁꯟꯗꯗꯤ ꯄꯨꯊꯣꯛꯇ꯭ꯔꯤꯕꯅꯤ ꯑꯗꯣ ꯑꯦꯅꯤꯃꯦꯁꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯍꯣꯔꯔ ꯑꯣꯏꯕ ꯑꯃ ꯂꯥꯛꯑꯅꯤ ꯌꯥꯝꯅ ꯑꯗꯨꯁꯨ ꯉꯥꯏꯕꯤꯔꯝꯃꯨ ꯑꯗꯨꯒ ꯍꯥꯞꯈꯤꯗ꯭ꯔꯤꯕ ꯋꯥꯔꯤ ꯑꯗꯨꯝ ꯍꯦꯔꯥꯆꯟꯗ꯭ꯔ ꯈꯝꯕ ꯊꯣꯏꯕꯤ ꯀꯩꯃꯤ ꯁꯤꯗꯤ ꯃꯌꯥꯝꯅ ꯌꯥꯝ ꯇꯣꯏꯅ ꯀꯃꯦꯟꯗ ꯍꯥꯞꯄꯛꯑꯣꯅ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯈꯤꯗꯕ ꯋꯥꯔꯤꯁꯤꯡꯁꯤꯁꯨ ꯇꯞ ꯇꯞꯅ ꯁꯨꯝ ꯍꯥꯞꯆꯔꯛꯑꯒꯦ ꯃꯔꯨꯑꯣꯏꯅ ꯑꯍꯥꯟꯕꯗ ꯀꯩꯅꯣ ꯍꯥꯟꯅ ꯂꯥꯛꯀꯗꯕ ꯃꯥꯜꯂꯦꯀꯣ ꯈꯝꯕ ꯊꯣꯏꯕꯤꯗꯤ ꯑꯗꯨꯝ ꯌꯥꯝ ꯍꯥꯞꯄꯛꯀꯗꯕ ꯃꯥꯜꯂꯦ ꯑꯗꯨꯒ ꯈꯝꯕ ꯊꯣꯏꯕꯤꯁꯨ ꯌꯥꯝ ꯌꯥꯎꯋꯦ ꯌꯥꯎꯋꯦ ꯍꯦꯔꯥꯆꯟꯗ꯭ꯔꯒꯤ ꯈꯤꯇꯪ ꯉꯥꯏꯔꯅꯤ ꯑꯗꯨꯒ ꯁꯦꯂꯦꯕꯁꯇꯒꯤ ꯑꯗꯨꯝ ꯍꯥꯞꯄꯤꯔꯛꯑෝ ꯍꯥꯏꯕꯁꯦ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏ ꯀꯥꯛꯌꯦꯟ ꯃꯤꯉꯝꯕꯒꯨꯝꯕ ꯍꯥꯞꯈ꯭ꯔꯦꯗꯅ ꯁꯨꯃꯥꯏꯅ ꯁꯦꯂꯦꯕꯁꯀꯤ ꯑꯣꯏꯕ ꯋꯥꯔꯤ ꯈꯔꯁꯨ ꯑꯗꯨꯝ ꯁꯦꯝꯖꯔꯛꯀꯦ ꯀ꯭ꯂꯥꯁ 7 8 9 10 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯗꯨꯝ ꯌꯥꯎꯋꯤꯗꯅꯀꯣ ꯃꯣꯔꯦꯜ ꯑꯣꯏꯕ ꯌꯥꯕ ꯃꯌꯥꯝꯗ ꯁꯤꯒꯨꯝꯕꯁꯤꯁꯨ ꯑꯩꯈꯣꯏ ꯑꯦꯅꯤꯃꯦꯁꯟ ꯑꯣꯟꯊꯣꯛꯑꯀꯥꯟꯗ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯆꯦ ꯑꯅꯤ ꯑꯅꯧꯕ ꯈꯔ ꯍꯥꯞꯄꯤꯔꯛꯑꯣ ꯍꯥꯏꯕ ꯃꯥꯜꯂꯦꯀꯣ ꯑꯅꯧꯕ ꯍꯣꯏ ꯔꯨꯍꯤꯗꯥ ꯃꯦꯝ ꯑꯅꯧꯕ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯥꯝ ꯁꯦꯝꯖꯔꯤ ꯅꯨꯡꯉꯥꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯑꯩꯗꯤ ꯀꯥꯡꯁꯣꯏ ꯆꯥꯏ ꯍꯥꯏꯅ ꯊꯣꯏꯕꯤ ꯆꯥꯅ ꯊꯝꯕꯤꯔꯦ ꯊꯣꯏꯕꯤ ꯆꯥ ꯀꯥꯡꯁꯣꯏꯁꯨ ꯑꯗꯨꯝ ꯍꯥꯎꯕꯅꯤ ꯑꯅꯧꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯂꯥꯏꯐ ꯋꯥꯔꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯁꯨ ꯑꯅꯤꯅꯤꯀꯣ ꯑꯅꯤ ꯑꯗꯨꯒ ꯀꯩꯅꯣꯗꯁꯨ ꯍꯥꯏꯗꯤ ꯂꯥꯏ ꯌꯦꯛꯄ ꯄꯥꯝꯕꯈꯩꯒꯤꯁꯨ ꯑꯗꯩꯗꯤ ꯀꯩꯅꯣ ꯖꯦꯅꯔꯦꯜ ꯅꯣꯂꯦꯖꯀꯤ ꯑꯗꯩꯗꯤ ꯀꯣꯏꯁꯟ ꯍꯪꯅꯤꯡꯕꯈꯩꯁꯨ ꯍꯪꯕ ꯌꯥꯕꯒꯤ ꯑꯅꯧꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯅꯧꯕ ꯃꯌꯥꯝ ꯑꯃ ꯑꯊꯨꯕꯗ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯆꯔꯛꯂꯒꯅꯤ ꯃꯌꯥꯝꯗꯨꯁꯨ ꯁꯣꯏꯗꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯑꯗꯨꯗꯤ ꯐꯨꯜ ꯁꯄꯣꯔꯠ ꯆꯦ ꯍꯥꯏꯅ ꯊꯝꯕꯤꯔꯦ ꯊꯦꯡꯛ ꯌꯨ ꯇꯣꯝꯕ꯭ꯔꯣꯃꯦꯛꯁꯟꯅ ꯆꯦ ꯁꯣꯅꯃꯅ ꯊꯝꯕꯤꯔꯛꯏ ꯍꯥꯎ ꯇꯣꯝꯕ꯭ꯔꯣꯃꯦꯛꯁꯟ ꯔꯤꯌꯦꯛꯁꯟ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯀ꯭ꯂꯥꯁ 7ꯒꯤ ꯃꯤꯊꯥꯏ ꯌꯣꯟꯕꯗꯣ ꯍꯥꯞꯄꯛꯑꯣ ꯃꯃꯥꯡ ꯆꯍꯤꯗꯩꯅꯦ ꯁꯨꯡꯍꯥꯞ ꯍꯥꯞꯄꯛꯇꯦ ꯃꯤꯊꯥꯏ ꯌꯣꯟꯕꯒꯤ ꯋꯥꯔꯤꯁꯦ ꯍꯥꯏꯗꯤ ꯍꯥꯏꯈ꯭ꯔꯕꯅꯦ ꯍꯥꯞꯄꯛꯑꯣꯅ ꯑꯩꯈꯣꯏ ꯃꯤꯊꯥꯏ ꯌꯣꯟꯕꯒꯤ ꯋꯥꯔꯤ
ꯑꯊꯨꯕꯗ ꯁꯦꯝꯅꯕ ꯍꯣꯠꯅꯖꯩ ꯃꯤꯊꯥꯏ ꯌꯣꯟꯕꯒꯤ ꯋꯥꯔꯤꯁꯦ ꯇꯣꯉꯥꯟꯅ ꯆꯦꯅꯦꯜ ꯈꯨꯗꯤꯡꯃꯛꯅ ꯃꯌꯥꯝ ꯁꯨꯝ ꯍꯥꯞꯅꯈꯤꯕꯗꯣ ꯑꯗꯨ ꯁꯨꯝ ꯇꯣꯏꯅ ꯍꯥꯞꯄꯒ ꯂꯩꯔꯝꯃꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯎ ꯂꯩꯔꯕꯅꯤꯅ ꯁꯦꯝꯖꯗꯕꯅꯦꯕꯀꯣ ꯍꯣꯏ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯍꯦꯟꯅ ꯄꯥꯝ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯁꯦꯝꯖꯔꯛꯑꯒꯦ ꯃꯤꯊꯥꯏ ꯌꯣꯟꯕꯒꯤ ꯋꯥꯔꯤꯁꯨ ꯑꯗꯨꯒ ꯃꯌꯥꯝꯅ ꯎꯗ꯭ꯔꯤꯕ ꯍꯣꯏ ꯆꯦꯞꯇꯔ ꯑꯣꯏꯅꯗꯤ ꯇꯝꯈ꯭ꯔꯒ ꯂꯦꯁꯟ ꯑꯣꯏꯅꯗꯤ ꯇꯝꯃꯒ ꯁꯨꯝ ꯌꯨꯇ꯭ꯌꯨꯕꯇ ꯀꯩꯗ ꯊꯦꯡꯅꯗ꯭ꯔꯤꯕ ꯋꯥꯔꯤ ꯈꯔ ꯂꯩꯗꯅ ꯑꯗꯨꯒꯨꯝꯕꯗꯣ ꯑꯣꯏꯅ ꯁꯦꯝꯖꯔꯛꯀꯦ ꯑꯗꯨꯒ ꯃꯤꯊꯥꯏ ꯌꯣꯟꯕꯁꯤꯃꯁꯨ ꯁꯦꯝꯅꯕ ꯇꯧꯖꯒꯦ ꯁꯉꯥꯏꯒꯤ ꯋꯥꯔꯤꯁꯨ ꯌꯥꯔꯗꯤ ꯁꯦꯝꯕꯤꯔꯛꯑꯣ ꯁꯉꯥꯏꯒꯤ ꯋꯥꯔꯤꯁꯨ ꯁꯦꯝꯅꯕ ꯍꯣꯠꯅꯖꯒꯦ ꯁꯉꯥꯏꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯒ ꯇꯠꯅ ꯊꯥꯅꯕ ꯌꯥꯗ꯭ꯔꯕ ꯑꯃꯅꯤ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯊꯤꯖꯤꯜꯂꯒ ꯀꯝꯗꯧꯅ ꯀꯩ ꯃꯇꯥꯡꯗꯗꯤ ꯁꯦꯝꯕ ꯍꯧꯁꯤꯒꯦꯗꯣ ꯇꯥꯟꯅꯖꯔꯛꯀꯦ ꯉꯁꯤꯒꯤ ꯃꯤꯌꯥꯝꯕꯕꯨ ꯐꯣꯛ ꯇꯤꯚꯤꯒꯤ ꯀꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯏ ꯆꯦꯛ ꯇꯧꯒꯦ ꯃꯤꯔꯔ ꯒꯔꯜ ꯍꯥꯏꯕ ꯋꯥꯔꯤꯗꯨ ꯃꯥꯏꯕꯤꯅ ꯃꯤꯡꯁꯦꯜ ꯃꯅꯨꯡꯗ ꯍꯥꯞꯈꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯃꯤꯡ ꯀꯩ ꯀꯧꯒꯦ ꯀꯔꯤ ꯃꯃꯤꯡ ꯃꯀꯛꯃꯌꯨꯝ ꯐꯥꯔꯨꯛꯅ ꯑꯣꯏꯅ ꯀꯣꯏꯁꯟꯁꯦ ꯃꯌꯥꯝꯗ ꯍꯪꯉꯦ ꯍꯣꯏ ꯑꯗꯣ ꯑꯩꯅꯁꯨ ꯑꯗꯨꯝ ꯃꯀꯛꯃꯌꯨꯝ ꯐꯥꯔꯨꯛꯀꯤ ꯋꯥꯍꯪꯁꯦ ꯃꯌꯥꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯑꯣ ꯑꯩ ꯄꯥꯊꯣꯛꯆꯔꯛꯀꯦ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯃꯤꯔꯔ ꯒꯔꯜ ꯍꯥꯏꯕ ꯋꯥꯔꯤꯗꯨꯗ ꯃꯥꯏꯕꯤꯅ ꯃꯤꯡꯁꯦꯜ ꯃꯅꯨꯡꯗ ꯍꯥꯞꯈꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯃꯤꯡ ꯀꯩ ꯀꯧꯏ ꯀꯩ ꯃꯔꯝꯒꯤꯅꯣꯅ ꯍꯪꯉꯛꯄꯅꯤ ꯃꯌꯥꯝꯅ ꯌꯥꯔꯗꯤ ꯁꯤ ꯔꯤꯄ꯭ꯂꯥꯏ ꯑꯗꯨꯝ ꯄꯤꯁꯟꯕꯤꯔꯛꯑꯣ ꯅꯨꯡꯉꯥꯏꯕ ꯂꯥꯏꯐꯁꯦ ꯑꯗꯨꯝ ꯃꯄꯨꯡ ꯐꯥꯍꯟꯕ ꯑꯃ ꯑꯣꯏꯒꯅꯤꯅ ꯈꯟꯖꯩ ꯂꯥꯛꯑꯦ ꯏꯪꯉꯦꯂꯩ ꯀꯧꯕꯅꯦ ꯍꯥꯏꯅ ꯏꯪꯉꯦꯂꯩ ꯀꯧꯕꯅꯤꯅ ꯁꯦꯛꯇꯔꯁ꯭ꯔꯤꯔꯣꯝꯅ ꯊꯝꯃꯛꯏ ꯍꯣꯏ ꯌꯥꯝ ꯆꯨꯝꯃꯤ ꯁꯦꯛꯇꯔꯁ꯭ꯔꯤ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯕꯤꯌꯦꯅ ꯈꯟꯖꯩ ꯊꯥꯒꯠꯆꯔꯤ ꯃꯀꯛꯃꯌꯨꯝ ꯐꯥꯔꯨꯛꯀꯤ ꯀꯣꯏꯁꯟꯒꯤ ꯂꯥꯏꯖꯂꯦꯟꯕꯤꯗꯣ ꯁꯤꯗ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯂꯩꯇꯦ ꯑꯗꯨꯅ ꯃꯊꯪꯗ ꯇꯧꯍꯟꯖꯔꯛꯀꯦ ꯃꯊꯦꯜꯁꯦ ꯁꯣꯅꯝꯅ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯆꯥꯔꯛꯑꯦ ꯍꯥꯏꯌꯦ ꯑꯗꯨꯒ ꯑꯩꯅ ꯍꯋꯥꯏ ꯊꯣꯡꯕ ꯆꯥꯔꯛꯑꯦ ꯉꯁꯤꯒꯤ ꯂꯥꯏꯐꯀꯤ ꯋꯥꯍꯪꯁꯦ ꯀꯩ ꯃꯊꯦꯜ ꯆꯥꯔꯛꯀꯦ ꯁꯤꯅ ꯑꯌꯥꯝꯕ ꯑꯣꯏ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯕ ꯗꯥꯏꯂꯣꯛ ꯑꯃ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨꯗꯣ ꯁꯨꯝ ꯌꯥꯏꯁꯤꯀꯣ ꯈꯪꯕ꯭ꯔꯥ ꯌꯥꯔꯕ ꯈꯟꯍꯧꯗꯦ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯍꯧꯕꯤꯔꯛꯑꯣꯅꯦ ꯌꯥꯏꯅꯣ ꯌꯥꯏ ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯆꯠꯂꯤꯕꯗꯨꯕꯣ ꯉꯥꯏꯈꯨꯋꯣ ꯇꯣꯝꯕꯒꯤ ꯗꯥꯏꯂꯣꯛ ꯍꯩꯈ꯭ꯔꯅꯤꯀꯣ ꯁꯤꯗ ꯃꯥꯃꯥ ꯑꯩꯕꯨ ꯈꯥꯝꯕꯤꯔꯛꯀꯅꯨ ꯑꯩ ꯄꯥꯕꯗꯤ ꯈꯣꯡꯒꯨꯜ ꯂꯤꯗꯕ ꯌꯥꯗꯕꯅꯤ ꯑꯩꯒꯤ ꯄꯥꯕꯗꯣ ꯎꯃꯪ ꯑꯁꯤꯗ ꯁꯤꯡ ꯆꯟꯕ ꯆꯪꯈꯤꯕꯗꯒꯤ ꯊꯣꯛꯂꯛꯈꯤꯗꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯊꯥꯖꯩ ꯃꯥꯃꯥ ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯎꯃꯪ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯌꯥꯏꯅꯣ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯦ ꯊꯥꯖꯗꯕ ꯇꯧꯒꯅꯨ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯆꯪꯈꯤꯅꯣ ꯃꯇꯦꯛ ꯈꯛꯇꯪ ꯑꯣꯏ ꯍꯥꯏꯕꯗꯤ ꯃꯤ ꯑꯇꯣꯞꯄ ꯀꯔꯦꯛꯇꯔ ꯈꯔ ꯌꯥꯎꯕꯀꯣ ꯏꯕꯥꯅꯤꯒꯤ ꯊꯪꯅꯕꯗꯤ ꯌꯥꯝꯗꯕ ꯁꯤꯒꯤ ꯗꯥꯏꯂꯣꯛꯁꯦ ꯁꯤꯁꯦ ꯍꯥꯞꯇ꯭ꯔꯤꯕꯅꯦꯕꯀꯣ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯗꯥꯏꯂꯣꯛ ꯃꯇꯦꯛ ꯃꯇꯦꯛ ꯇꯧꯕꯁꯤꯗ ꯈꯔꯗꯤ ꯈꯪꯉꯝꯃꯅꯤ ꯃꯃꯤꯡꯁꯤꯅꯅꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯃꯪꯕꯨ ꯎꯃꯪꯅ ꯀꯧꯔꯦ ꯍꯥꯏꯕꯅꯦꯕ ꯍꯦꯛ ꯃꯃꯤꯡꯁꯦ ꯇꯥꯕꯗ ꯀꯩꯅꯣꯝꯗꯤ ꯑꯗꯨꯝ ꯇꯧꯕꯅꯦꯕꯀꯣ ꯗꯥꯏꯂꯣꯛꯁꯤꯁꯨ ꯁꯨꯃꯥꯏꯅ ꯎꯃꯪꯗ ꯆꯪꯈꯤꯅꯣ ꯈꯣꯠꯈꯤꯅꯣꯅ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯑꯣꯏꯔꯦ ꯌꯦꯡꯉꯀꯥꯟꯗ ꯈꯪꯃꯤꯟꯅꯔꯁꯤ ꯑꯩ ꯀꯩꯅꯣꯗꯒꯤ ꯅꯠꯇꯦ ꯑꯩꯅ ꯀꯥꯡꯃꯣꯡꯗꯒꯤ ꯉꯁꯤꯗꯤ Thank you, Viswamitra Yunam. ꯁꯦꯇꯨꯁ꯭ꯔꯤ ꯊꯦꯡꯛ ꯌꯨ ꯄꯨꯄꯨ ꯇꯤꯚꯤꯅ ꯊꯥꯒꯠꯂꯛꯄ ꯚꯤꯗꯤꯑꯣꯁꯤꯡꯕꯨ ꯃꯨꯟꯅ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯅ ꯃꯀꯛꯃꯌꯨꯝ ꯐꯥꯔꯨꯛ ꯍꯣꯏ ꯃꯀꯛꯃꯌꯨꯝ ꯐꯥꯔꯨꯛꯀꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗꯨ ꯁꯩꯇꯁ꯭ꯔꯤꯅ ꯄꯤꯈ꯭ꯔꯕꯅꯤ ꯑꯗꯨꯗꯨꯒꯤ ꯃꯍꯥꯛꯅ ꯊꯥꯒꯠ ꯋꯥꯍꯩ ꯍꯥꯏꯔꯛꯄꯅꯤ ꯍꯣꯏ ꯁꯩꯇꯁ꯭ꯔꯤ ꯑꯃꯗꯤ ꯃꯀꯛꯃꯌꯨꯝ ꯐꯥꯔꯨꯛꯄꯨ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯇꯔꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯇꯧꯒꯦꯅ ꯇꯧꯔꯗꯤ ꯀꯦꯃꯤꯒꯤ ꯑꯣꯏꯅ ꯇꯧꯔꯛꯑꯣ ꯃꯤꯁ ꯌꯥꯝꯅ ꯃꯤꯁ ꯇꯧꯕ ꯌꯥꯎꯋꯦ ꯑꯩꯁꯨ ꯇꯧꯋꯦ ꯍꯥꯏꯅ ꯊꯝꯕꯤꯔꯤ ꯀꯩꯃꯤꯁꯦꯀꯣ ꯈꯤꯇꯪ ꯀꯨꯏꯕꯗꯨꯒꯤ ꯗꯥꯏꯂꯣꯛ ꯁꯣꯏꯈꯤꯗ꯭ꯔꯥꯅ ꯈꯟꯕꯒꯤ ꯇꯧꯖꯗꯕꯅꯦ ꯍꯥꯏꯕꯗꯤ ꯑꯗꯨ ꯃꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯔꯤꯗꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯂꯥꯏꯞꯇ ꯇꯧꯔꯀꯥꯟꯗ ꯈꯤꯇꯪ ꯁꯣꯏꯈꯤꯕꯗ ꯄꯥꯝꯕꯤꯔꯤꯕꯁꯤꯡꯗꯣ ꯃꯒꯨꯟ ꯂꯩꯇꯅ ꯂꯧꯈꯤꯗ꯭ꯔꯥꯅ ꯄꯥꯈꯠꯆꯕꯒꯤꯅꯦ ꯈꯝꯕ ꯊꯣꯏꯕꯤꯗꯒꯤ ꯗꯥꯏꯂꯣꯛ ꯑꯝꯇ ꯇꯧꯕꯤꯔꯛꯑꯣ ꯆꯦ ꯍꯥꯏꯅ ꯊꯝꯕꯤꯔꯤ
ꯍꯣꯏ ꯈꯝꯕ ꯊꯣꯏꯕꯤꯗꯒꯤꯗꯤ ꯇꯧꯒꯦ ꯃꯥꯅ ꯑꯃꯨꯛ ꯉꯧꯔꯤꯕꯅꯤꯅ ꯗꯥꯏꯂꯣꯛ ꯈꯔꯗꯤ ꯅꯤꯡꯁꯤꯡꯉꯤꯌꯦ ꯑꯟꯁꯔ ꯑꯃꯗꯤ ꯐꯪꯗ꯭ꯔꯤ ꯍꯥꯏꯅ ꯊꯝꯕꯤꯔꯦ ꯑꯣ ꯑꯟꯁꯔ ꯑꯃꯁꯤꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯒ ꯊꯝꯕꯅꯣ ꯍꯪꯕꯅꯤꯀꯣ ꯃꯄꯨꯡ ꯐꯥꯅꯕ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯁ꯭ꯀ꯭ꯔꯤꯞ ꯑꯩ ꯌꯦꯡꯗꯕꯤꯗ ꯋꯥꯈꯜꯗꯒꯤ ꯑꯃ ꯍꯥꯏꯐꯦꯠ ꯁꯥꯒꯠꯄ꯭ꯔꯥ ꯑꯃ ꯇꯧꯋꯤꯀꯣ ꯁ꯭ꯀ꯭ꯔꯤꯞꯇꯤ ꯀꯨꯏꯌꯦꯕ ꯁꯣꯅꯝꯒꯤ ꯗꯥꯏꯂꯣꯛ ꯑꯝꯇ ꯇꯧꯕꯤꯔꯛꯑꯣ ꯀꯩꯅꯤꯗꯒꯤ ꯍꯥꯏꯅ ꯀꯩꯅꯤꯒꯤ ꯀꯩꯅꯤꯗꯒꯤ ꯑꯣꯏꯅ ꯄꯥꯝꯃꯦ ꯃꯌꯥꯝꯁꯤꯗ ꯄꯥꯝꯕꯗꯤ ꯑꯗꯨꯗꯤ ꯍꯣꯏ ꯑꯩ ꯀꯩꯅꯤꯗꯒꯤ ꯑꯣꯏꯅ ꯇꯧꯅꯕ ꯍꯣꯠꯅꯒꯦ ꯀꯩꯅꯤꯒꯤꯁꯦ ꯀꯩꯅꯣ ꯇꯧꯕ ꯈꯔꯁꯨ ꯀꯨꯏꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯁꯤꯖꯟ ꯆꯠꯈꯤꯕꯗꯨꯒꯤ ꯑꯩꯅ ꯁꯥꯈꯤꯕ ꯀꯦꯔꯦꯛꯇꯔꯁꯦ ꯁꯤꯖꯟ ꯑꯃꯗ ꯀꯔꯝꯕ ꯁꯥꯈꯤꯕꯅꯣ ꯁꯨꯝ ꯀꯥꯎꯁꯜꯂꯛꯄꯗꯣ ꯑꯗꯨꯗꯨꯒꯤꯅꯦꯕ ꯌꯥꯝꯕꯒꯤ ꯑꯗꯣ ꯑꯩ ꯍꯣꯏ ꯇꯧꯗꯤ ꯇꯧꯖꯒꯦ ꯅꯤꯡꯁꯤꯡꯕ ꯑꯃ ꯀꯩꯅꯣꯒꯤ ꯍꯥꯟꯅ ꯈꯝꯕ ꯊꯣꯏꯕꯤꯒꯤꯁꯦ ꯅꯤꯡꯁꯤꯡꯉꯤꯕꯅꯤꯅ ꯁꯤꯒꯤ ꯃꯥꯅ ꯇꯧꯒꯦ ꯍꯥꯏꯕꯗꯤ ꯗꯥꯏꯂꯣꯛ ꯁꯨꯡꯇꯧ ꯇꯧꯗꯕꯗꯨꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯗꯥꯏꯂꯣꯛ ꯑꯃ ꯃꯇꯦꯛ ꯑꯃ ꯍꯥꯟꯅ ꯇꯧꯖꯒꯦ ꯁꯪꯉꯝꯃꯣꯏꯕ ꯑꯩꯗꯤ ꯅꯪ ꯍꯥꯏꯗꯣꯔꯕꯅꯦ ꯉꯥꯏꯔꯦ ꯆꯦꯅꯤ ꯀꯩꯅꯤ ꯃꯈꯥ ꯂꯥꯛꯑꯔꯣꯏꯗ꯭ꯔꯣ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯗꯣꯏꯔꯣ ꯍꯥꯏꯅ ꯊꯝꯕꯤꯔꯦ ꯀꯣꯟꯖꯦꯡꯕꯝ ꯆꯤꯡꯂꯦꯟꯅ ꯀꯩꯃꯤ ꯂꯥꯛꯈꯤꯅꯤ ꯂꯣꯏꯁꯤꯟꯈꯤꯔꯣꯏ ꯑꯩꯈꯣꯏ ꯍꯧꯖꯤꯛꯃꯛ ꯍꯦꯛꯇ ꯑꯊꯨꯕꯗ ꯍꯥꯞꯇ꯭ꯔꯒꯁꯨ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯀꯩꯃꯤ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯈꯤꯅꯤ ꯀꯩꯅꯤꯒꯤ ꯃꯌꯥꯝ ꯂꯥꯛꯑꯦꯀꯣ ꯀꯃꯦꯟꯁꯦ ꯑꯗꯨꯅꯤ ꯀꯩꯃꯤꯒꯤ ꯃꯌꯥꯝ ꯂꯥꯛꯈꯤꯗꯕ ꯂꯥꯛꯑꯀꯥꯟꯁꯤꯗ ꯀꯩꯅꯤꯗꯣ ꯑꯃꯨꯛꯇꯪ ꯊꯥꯒꯠꯄꯤꯔꯛꯅꯕ ꯍꯣꯠꯅꯕꯤꯌꯣ ꯍꯥꯏꯅ ꯊꯝꯕꯤꯔꯦ ꯉꯁꯥꯏꯒꯤ ꯂꯥꯛꯇꯦꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯝꯕꯅꯦ ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯦ ꯍꯣꯏ ꯀꯩꯃꯤꯁꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯗꯤꯃꯥꯟꯗ ꯌꯥꯝ ꯇꯧꯔꯕꯅꯤ ꯃꯃꯥꯡꯒꯤ ꯂꯥꯏꯐꯇꯁꯨ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛꯁꯦ ꯈꯤꯇꯪ ꯑꯇꯣꯞꯄ ꯋꯥꯔꯤ ꯈꯔ ꯄꯥꯔꯁꯦꯜ ꯂꯩꯕꯗꯨꯒ ꯑꯗꯩꯗꯤ ꯀꯩꯃꯤꯗ ꯁꯨꯝ ꯇꯧꯔ ꯂꯩꯕꯒꯤ ꯃꯌꯥꯝꯅ ꯌꯦꯡꯕꯤꯔꯣꯏꯗ꯭ꯔꯥꯅ ꯑꯃꯨꯛꯁꯨ ꯈꯟꯖꯥꯟꯅꯔꯒ ꯂꯩꯔꯦ ꯍꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯅꯧ ꯑꯅꯧꯕ ꯃꯌꯥꯝ ꯑꯃꯁꯨ ꯑꯞꯗꯦꯠ ꯇꯧꯕꯒ ꯍꯣꯏ ꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯀꯩꯃꯤꯁꯦ ꯑꯃꯨꯛ ꯑꯅꯧꯕ ꯑꯕꯇꯥꯔ ꯑꯃꯗ ꯄꯨꯔꯒ ꯂꯥꯛꯆꯔꯒꯦ ꯃꯌꯥꯝ ꯉꯥꯏꯕꯤꯔꯝꯃꯣ ꯁꯤꯁꯇꯔ ꯂꯤꯁꯥ ꯔꯤꯀ꯭ꯋꯦꯁ ꯑꯝꯇ ꯇꯧꯖꯒꯦ ꯏꯁꯧ ꯂꯥꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯕꯤꯌꯨ ꯌꯨ ꯀꯃꯤꯡ ꯅꯣꯠ ꯀꯃꯤꯡ ꯋꯥꯏ ꯍꯥꯏꯅ ꯅꯣꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯃꯌꯥꯝꯒꯤ ꯔꯤꯌꯦꯛꯁꯟ ꯌꯦꯡꯁꯤ ꯍꯥꯏꯕꯤꯌꯨ ꯊꯨꯅ ꯍꯥꯏꯕꯤꯌꯨ ꯀꯅꯥꯅ ꯍꯥꯏꯁꯤꯒꯦ ꯅꯉꯣꯟꯗ ꯍꯥꯏꯕꯅꯦ ꯍꯥꯏꯔꯁꯤ ꯁꯥꯎꯗꯣꯔꯕꯅꯤꯅ ꯔꯤꯌꯦꯛꯁꯟꯁꯦ ꯃꯍꯧꯁꯥꯅ ꯌꯦꯡꯒꯦ You coming, not coming, why? Thank you. ꯁꯥꯎꯔꯒ ꯍꯥꯏꯈ꯭ꯔꯦꯀꯣ ꯑꯩꯁꯨ ꯈꯝꯅꯨꯒꯤ ꯗꯥꯏꯂꯣꯛ ꯃꯇꯦꯛ ꯑꯃꯇꯪ ꯇꯧꯖꯔꯒꯦ ꯑꯗꯨꯗꯤ ꯍꯧꯖꯔꯒꯦꯀꯣ ꯏꯁ ꯀꯔꯤꯅꯣ ꯉꯁꯤ ꯀꯣꯔꯧꯅꯣꯡꯗꯤ ꯈꯝꯅꯨ ꯑꯩꯅ ꯌꯣꯜꯂꯤꯕ ꯁꯤꯡꯖꯥ ꯑꯁꯤ ꯀꯅꯥꯃꯠꯇꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯈꯤꯗ꯭ꯔꯤ ꯁꯤꯡꯖꯥ ꯑꯁꯤ ꯌꯣꯜꯂꯒ ꯐꯪꯂꯛꯄ 8ꯀꯤ ꯁꯦꯟꯖꯥ ꯑꯗꯨꯅ 10 ꯆꯦꯡꯕꯨ ꯋꯥꯟꯈꯤꯒꯦ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯀꯝꯗꯧꯅꯤ ꯇꯧꯔꯤꯕꯁꯤꯗꯤ इदु निंथौना चिंग कादुना सिंग चलुबगी अराम खौरांबना मचे अइबु हलक्पा वाना ngaiduna leirhamdanidako thank you matek sidan tawjage soikiba yaurasu ngakpiyu David mangang chahay ang tambire lapsa taram nauchari hi guys ana laisa yung nam na tambire naje bushu taram nauchari kamina pipa to piyo isau lambusi adum haibai kana sagalaka isau lambi tarum turasi magkagmayong na mayang like amata tambiyo sister Lisa sa sunod kita magta
ꯑꯣ ꯀꯅꯥ ꯀꯩꯗꯧꯔꯦ ꯌꯨꯇ꯭ꯌꯨꯕꯇ ꯀꯩꯃꯤ ꯃꯈꯥ ꯇꯥꯗ꯭ꯔꯗꯤ ꯗꯦꯕꯤꯠ ꯃꯉꯥꯡ ꯃꯥꯒꯤ ꯌꯥꯝ ꯁꯥꯎꯅ ꯍꯜꯂꯛꯄ ꯃꯥꯜꯂꯦ ꯍꯣꯏ ꯀꯩꯃꯤꯁꯦ ꯃꯈꯥ ꯇꯥꯅꯕ ꯍꯣꯠꯅꯖꯔꯒꯦ ꯉꯁꯤꯁꯦ ꯀꯩꯃꯤꯒꯤ ꯉꯥꯛꯇ ꯉꯥꯏꯔꯦ ꯁꯥꯎꯔꯒ ꯉꯥꯡꯉꯛꯄꯁꯨ ꯌꯥꯎꯔꯦ ꯑꯩꯈꯣꯏ ꯋꯥꯔꯤ ꯑꯃꯨꯛ ꯅꯧꯅ ꯀꯩꯃꯤꯒꯤ ꯄꯨꯊꯣꯛꯆꯔꯛꯑꯒꯦ ꯌꯥꯝ ꯁꯤꯖꯟ ꯐꯅꯌꯥꯝ ꯂꯩꯗꯤ ꯂꯩꯈ꯭ꯔꯕꯅꯦ ꯀꯩꯃꯤꯁꯦ ꯑꯗꯨꯅ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯄꯣꯊꯥꯍꯟꯕꯅꯦ ꯀꯩꯃꯤꯗꯣ ꯋꯥꯔꯝꯃꯅꯤꯅ ꯑꯗꯨꯒꯤꯅꯦ ꯃꯈꯣꯡ ꯁꯥꯒꯠꯂꯒ ꯏꯁꯧ ꯂꯥꯡꯕꯒꯤ ꯗꯥꯏꯂꯣꯛ ꯑꯝꯇꯪ ꯇꯧꯔꯛꯎꯅꯦ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯉꯥꯏꯕ ꯑꯣꯏꯅ ꯌꯥꯏꯅ ꯃꯌꯥꯝ ꯇꯥꯃꯤꯟꯅꯁꯤꯀꯣ ꯍꯥꯏꯕꯗꯤ ꯉꯁꯤꯁꯦ ꯃꯤꯁꯦ ꯈꯔ ꯂꯠꯂꯦꯕ ꯏꯁꯤꯡ ꯏꯆꯥꯎꯗ ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯆꯪꯈꯤꯕ ꯃꯥꯜꯂꯦꯕ 이반이 오늘 랑나세 ꯍꯣꯏ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯋꯥꯈꯜꯗꯒꯤ ꯊꯣꯛꯂꯛꯄ ꯑꯃ ꯍꯦꯛꯇ ꯀꯩ ꯃꯇꯥꯡꯗ ꯇꯧꯁꯤꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝꯒꯤ ꯃꯇꯥꯡꯗꯨꯗꯤ ꯍꯥꯏꯔꯛꯄ ꯌꯥꯏ ꯃꯇꯥꯡꯗ ꯃꯊꯪ ꯀꯩ ꯋꯥꯔꯤ ꯍꯥꯄꯛꯇꯣꯏꯅꯣ ꯆꯦ ꯑꯅꯤ ꯍꯥꯏꯅ ꯊꯝꯕꯤꯔꯛꯑꯦ ꯋꯥꯔꯤꯁꯦ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯕ ꯑꯃꯝꯕ ꯎꯃꯪꯅ ꯀꯧꯏ ꯍꯥꯏꯕ ꯋꯥꯔꯤꯗꯣ ꯑꯗꯨ ꯍꯥꯞꯆꯔꯛꯀꯗꯣꯏꯅꯤ ꯍꯧꯖꯤꯛ ꯁꯦꯝꯖꯔꯦ ꯂꯣꯏꯔꯛꯀꯗꯧꯔꯕꯅꯤ ꯃꯌꯥꯝꯅ ꯑꯀꯤꯕ ꯍꯥꯏꯕꯗꯣ ꯐꯔꯨꯛ ꯑꯩꯗꯤ ꯂꯥꯏꯛ ꯇꯧꯖꯗ꯭ꯔꯦ ꯂꯕꯔꯦꯛ ꯑꯣꯏꯅ ꯇꯧꯔꯦ ꯕꯤꯁ꯭ꯋꯥꯃꯤꯇ꯭ꯔ ꯌꯨꯝꯅꯥꯃꯨ ꯉꯁꯥꯏ ꯑꯩꯈꯣꯏꯅꯤꯒꯤ ꯂꯥꯏꯛ ꯇꯧꯕꯤꯌꯣꯅ ꯍꯥꯏꯈꯤꯕꯗꯨꯒꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯊꯦꯡꯛ ꯌꯨ ꯕꯤꯁ꯭ꯋꯥꯃꯤꯇ꯭ꯔ ꯌꯨꯝꯅꯥꯝ ꯊꯥꯒꯠꯆꯔꯤ ꯏꯁꯩ ꯁꯛꯂꯣꯏꯗꯣ ꯑꯝꯇ ꯊꯥꯖꯒꯗꯅ ꯃꯇꯥꯡ ꯆꯥꯕꯗ ꯑꯣꯏꯅ ꯁꯛꯆꯒꯦ ꯍꯥꯏꯅ ꯌꯨꯝꯅꯥꯝ ꯑꯗꯨꯒꯤꯁꯨ ꯃꯇꯥꯡ ꯂꯥꯛꯈꯤꯅꯤ ꯁ꯭ꯃꯣꯀꯔ ꯊꯦꯡꯛ ꯌꯨ ꯃꯅꯤ ꯃꯃꯧꯒꯤ ꯑꯣꯏꯅ ꯇꯧꯔꯛꯑꯣ ꯍꯥꯏ ꯃꯤꯁꯦ ꯑꯗꯨꯝ ꯈꯟꯅ ꯆꯩꯅꯕ ꯍꯥꯏꯔꯒ ꯃꯅꯤ ꯃꯃꯧꯁꯦ ꯍꯦꯛꯇ ꯂꯥꯛꯄ ꯃꯥ ꯍꯣꯏ ꯗ ꯖꯣꯕ ꯑꯣꯐꯤꯁꯤꯌꯦꯜ ꯑꯁꯨꯃꯥꯏꯅ ꯃꯤꯅꯁꯨ ꯍꯥꯏꯐꯦꯠꯇꯤ ꯍꯥꯏꯅꯕꯅꯦ ꯍꯥꯏꯐꯦꯠ ꯍꯥꯏꯔꯛꯑꯦ ꯄ꯭ꯂꯣꯠꯇꯣ ꯄꯥꯔꯛꯑꯣ ꯆꯦ ꯂꯤꯁꯥꯅ ꯆꯦ ꯁꯣꯅꯝꯗꯩ ꯄꯩꯁꯥ ꯄꯨꯈꯤꯕꯗ ꯁꯤꯡꯉꯛꯇꯕꯒꯤ ꯃꯔꯝꯗꯣ ꯑꯣꯏꯅ ꯈꯟꯅꯔꯣ ꯑꯣ ꯌꯥꯔꯦ ꯅꯪꯅ ꯑꯩꯉꯣꯟꯗꯩ ꯄꯩꯁꯥ ꯄꯨꯈꯤꯕ ꯑꯗꯨꯒ ꯁꯤꯡꯉꯛꯇꯕꯒꯤꯀꯣ ꯆꯨꯝꯃꯤꯀꯣ ꯍꯥꯏꯔꯤꯁꯦ ꯆꯦ ꯂꯤꯁꯥꯅ ꯆꯦ ꯁꯣꯅꯝꯗꯩ ꯄꯩꯁꯥ ꯄꯨꯈꯤꯕ ꯌꯥꯔꯦ ꯑꯗꯨꯗꯤ ꯑꯩ ꯍꯥꯟꯅ ꯍꯧꯔꯒꯦꯀꯣ ꯁꯣꯏꯈꯤꯕ ꯂꯥꯏꯈꯤꯕ ꯌꯥꯎꯔꯁꯨ ꯂꯥꯟꯅꯤꯅ ꯉꯥꯡꯉꯛꯈꯤ ꯑꯗꯨꯝ ꯍꯧꯔꯒꯦꯀꯣ ꯁꯦ ꯆꯦ ꯂꯤꯁꯥꯅ ꯀꯧꯔꯒꯦꯀꯣ ꯍꯦ ꯑꯩꯒꯤ ꯄꯩꯁꯥꯗꯣ ꯌꯥꯝ ꯊꯨꯅ ꯁꯤꯡꯉꯛꯑꯣ ꯀꯩꯅꯣ ꯄꯩꯁꯥ ꯄꯨꯊꯣꯛꯈ꯭ꯔꯒ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯁꯜꯂꯤꯁꯤꯕꯣ ꯅꯪ ꯌꯥꯝ ꯇꯧꯉꯝꯃꯦꯅꯦ ꯍꯥ ꯄꯩꯁꯥ ꯊꯧꯕꯗꯣ ꯆꯨꯝꯅ ꯊꯧꯔꯗꯤꯅꯦ ꯑꯩꯅ ꯅꯍꯥꯟꯅ ꯄꯤꯕꯤꯕ ꯌꯥꯔꯦ ꯈꯨꯊꯧ ꯆꯨꯝꯗꯕ ꯄꯩꯁꯥ ꯊꯧꯔꯤꯅꯦꯅꯅꯦ ꯊꯤꯅ ꯉꯥꯡꯉ ꯊꯧꯕ ꯈꯨꯊꯧ ꯑꯃ ꯊꯧꯔꯤꯌꯦ ꯈꯪꯉꯦꯗꯅ ꯑꯩꯅ ꯄꯩꯁꯥꯗꯣ ꯅꯉꯣꯟꯗꯒꯤ ꯂꯧꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯅ ꯈꯔ ꯆꯥꯎꯔꯤꯕꯅꯤ ꯑꯗꯣ ꯈꯜꯂꯒꯗꯤ ꯈꯔꯁꯨ ꯍꯟꯊꯔꯒ ꯏꯆꯦ ꯄꯩꯁꯥꯗꯣ ꯈꯤꯇ ꯌꯥꯔꯗ꯭ꯔꯥ ꯌꯥꯔꯒꯗꯤ ꯑꯗꯨꯗꯨꯅ ꯅꯪꯅ ꯈꯔ ꯈꯟꯊꯔ ꯌꯥꯏ ꯑꯗꯨ ꯅꯠꯇꯦ ꯅꯪꯗꯤ ꯍꯦꯛꯇ ꯁꯪꯒꯠꯂ ꯍꯥꯏ ꯄꯩꯁꯥ ꯂꯧꯕ ꯂꯥꯛꯄ ꯃꯇꯝꯗ ꯅꯪ ꯀꯃꯥꯏꯅ ꯂꯥꯛꯈꯤꯒꯦ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯑꯒ ꯅꯪꯅ ꯅꯣꯟꯖꯔꯒ ꯍꯥꯏꯔꯒ ꯑꯩꯅ ꯄꯤꯈꯤꯕꯅꯤꯀோ ꯄꯩꯁꯥꯗꯣ ꯑꯩꯅ ꯄꯤꯈꯤꯕ ꯂꯧꯔꯝꯗꯥꯏꯗꯅ ꯇꯧꯁꯟꯅꯔꯤꯕ ꯄꯨꯊꯣꯛꯈ꯭ꯔꯒ ꯁꯤꯡꯗꯤ ꯈꯪꯗ꯭ꯔꯤꯁꯤꯕꯣ ꯀꯩꯒꯤꯅꯣ ꯌꯥꯝ ꯇꯧꯉꯝꯃꯦꯅ ꯅꯪꯗꯤ ꯂꯧꯔꯝꯗꯥꯏꯗ ꯑꯩ ꯅꯉꯣꯟꯗ ꯅꯣꯟꯖꯗꯦ ꯍꯥꯏꯔꯣ ꯑꯗꯨꯅ ꯅꯪꯁꯨ ꯊꯧꯕ ꯂꯥꯛꯄꯗ ꯅꯣꯟꯖꯔꯒ ꯂꯧꯗꯕ ꯄꯩꯁꯥꯗꯣ ꯑꯄꯥꯏꯕ ꯃꯤꯅ ꯆꯥꯎꯅꯕꯅꯤ ꯈꯪꯉꯦꯗꯅ ꯃꯥꯅ ꯉꯝꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯁꯨꯝ ꯃꯇꯝ ꯂꯦꯟꯕꯣꯏ ꯍꯥꯏꯕꯗꯤ ꯃꯌꯥꯝꯒꯤ ꯑꯦꯟꯇꯔꯇꯦꯟ ꯑꯣꯏꯅ ꯇꯧꯖꯕꯅꯤ ꯀꯩꯃꯤ ꯄꯥꯝꯕ ꯃꯈꯩ ꯙꯔꯅꯥ ꯐꯝꯂꯨꯔꯁꯤꯔꯣ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯒꯤ ꯑꯣꯐꯤꯁ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯗꯥꯕꯤ ꯄꯤꯒꯗꯕꯅꯤ ꯍꯥꯏꯗꯅ ꯁ꯭ꯂꯣꯒꯥꯟ ꯂꯥꯎꯔꯨꯔꯁꯤꯔꯥꯅ ꯃꯀꯛ ꯐꯔꯨꯛꯅ ꯊꯝꯃꯛꯏ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯂꯥꯎꯔꯛꯑꯒꯗꯤ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯋꯥꯒꯗꯕ ꯃꯥꯜꯂꯦ ꯑꯗꯨꯃꯛꯇꯤ ꯂꯥꯎꯕꯤꯔꯛꯀꯅꯨ ꯂꯥꯏꯚꯇ ꯑꯗꯨꯝ ꯂꯥꯎꯕꯤꯔꯛꯏꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯧꯁꯤꯟꯖꯔꯒꯦ ꯍꯣꯏ ꯀꯩꯃꯤ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯞꯅꯕ ꯍꯣꯠꯅꯖꯔꯒꯦ ꯍꯥꯏꯅ ꯂꯥꯏꯖꯦ ꯉꯥꯡꯅ ꯊꯝꯃꯤ ꯏꯇꯥ ꯑꯅꯤꯒꯤ ꯄꯥꯝꯖꯕ ꯃꯊꯦꯜ ꯀꯔꯤꯅꯣ ꯑꯝꯇ ꯍꯥꯏꯌꯨ ꯑꯜꯕꯔꯠ ꯃꯩꯇꯩꯑꯅꯗꯤ ꯍꯥꯏ ꯏꯇꯥ ꯌꯨꯖꯔ ꯅꯦꯝꯗ ꯁꯣꯏꯕ ꯅꯨꯄꯤꯗꯤ ꯑꯣꯏꯗꯧ ꯃꯥꯜꯂꯤꯀꯣ ꯄꯥꯝꯖꯕ ꯃꯊꯦꯜꯁꯦ ꯑꯩꯗꯤ ꯄꯥꯟꯒ ꯊꯥꯡꯖꯤꯡꯒ ꯏꯔꯣꯟꯕ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨꯝ ꯈꯪꯗꯦꯗ ꯑꯍꯥꯎꯕꯗꯣ ꯄꯥꯝꯃꯦ ꯑꯩ ꯁꯤꯃ ꯄꯥꯝꯃꯦ ꯍꯥꯏꯕ ꯂꯩꯇꯦ ꯑꯩ ꯃꯤꯃꯤ ꯄꯥꯝꯃꯦ ꯃꯤꯃꯤꯁꯤꯡꯖꯨꯗꯤ ꯌꯥꯝ ꯄꯥꯝꯃꯦ ꯑꯌꯦꯡꯕ ꯑꯩꯈꯣꯏꯗꯤ ꯄꯥꯈꯠꯂꯛꯏ ꯃꯥꯟꯃꯜꯂꯦ ꯌꯥꯝꯅ ꯍꯥꯏ ꯑꯩ ꯑꯣꯏꯅꯅꯦ ꯄꯩꯁꯥ ꯊꯣꯛꯆꯜꯂꯒ ꯃꯥ ꯍꯧꯖꯤꯛ ꯁꯞꯇ꯭ꯔꯗꯣ ꯀꯤꯕ ꯑꯃ ꯌꯥꯎꯁꯜꯂꯛꯑꯕꯅꯦ ꯍꯥꯏꯕ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯖꯩꯒꯗꯣꯏꯅꯦ ꯌꯥꯝ ꯃꯥꯜꯂꯦ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯁ꯭ꯃꯣꯀꯔ ꯗꯦꯅꯤꯁ ꯊꯦꯡꯛ ꯌꯨ ꯗꯥꯏꯂꯣꯛꯄꯨꯗꯤ ꯑꯦꯛꯇꯤꯡꯁꯤꯅꯦ ꯃꯩ ꯆꯠꯂꯤꯁꯦ ꯁꯤꯁ ꯑꯅꯤ ꯊꯦꯡꯛ ꯌꯨ ꯕꯤꯁ꯭ꯋꯥꯃꯤꯇ꯭ꯔ ꯑꯁꯦꯡꯕꯒꯤ ꯈꯟꯅꯔꯛꯇꯧꯒ ꯃꯥꯟꯗ ꯃꯥꯜꯂꯦ ꯆꯦ
ꯏꯕꯥꯅꯤꯗꯤ ꯁꯨꯡꯈꯠ ꯈꯟꯅꯔꯣꯏꯗ ꯑꯦꯛꯇꯤꯡꯗꯕꯨꯗꯤ ꯑꯗꯨꯝ ꯈꯣꯏꯗꯠꯅꯔꯁꯨ ꯌꯥꯏ ꯈꯣꯏꯗꯠꯅ ꯂꯣꯏꯔ ꯑꯗꯨꯝ ꯅꯣꯛꯑꯒ ꯅꯥꯕ꯭ꯔꯥ ꯀꯥꯏꯅ ꯇꯧꯗꯣꯏꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯣ ꯀꯤꯕꯨꯗꯤ ꯀꯤ ꯈꯔ ꯌꯥꯝ ꯍꯩꯔꯦꯅ ꯊꯝꯃꯦ ꯌꯨꯅꯁ ꯊꯦꯡꯛ ꯌꯨ ꯋꯤ ꯋꯥꯟ ꯀꯩꯅꯤ ꯍꯥꯏꯅ ꯂꯥꯎꯔꯁꯤ ꯃꯔꯨꯞ ꯅ ꯇꯣꯝꯕ꯭ꯔꯝ ꯔꯦꯛꯁꯟꯗ ꯑꯃꯨꯛ ꯍꯥꯏꯕꯤꯔꯛꯏ ꯃꯔꯨꯞ ꯐꯔꯨꯛꯇ ꯑꯆꯝꯕꯅ ꯍꯦꯟꯅ ꯄꯥꯝꯂꯝꯒꯅꯤ ꯍꯣꯏ ꯑꯗꯨꯝ ꯑꯆꯝꯕꯅꯗꯤ ꯈꯔ ꯍꯦꯟꯅ ꯄꯥꯝꯃꯤ ꯀꯩꯃꯤꯗꯣ ꯑꯃꯨꯛꯇ ꯊꯥꯕꯤꯔꯛꯑꯣ ꯑꯩꯒꯤꯁꯨ ꯃꯌꯥꯝꯒꯤꯁꯨ ꯄꯦꯟꯅꯕ ꯍꯥꯏꯅ ꯗꯥ ꯑꯆꯧꯕ ꯑꯣꯐꯤꯁꯤꯌꯦꯜꯅ ꯌꯨꯖꯔꯅꯦꯝ ꯂꯩꯕꯁꯤꯅ ꯍꯥꯏꯕꯤꯔꯛꯄꯅꯤꯀꯣ ꯍꯣꯏ ꯀꯩꯃꯤꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯄꯨꯗꯨꯅ ꯂꯥꯛꯅꯕꯗꯤ ꯍꯣꯠꯅꯖꯔꯒꯦ ꯑꯗꯨꯕꯨ ꯃꯇꯝ ꯈꯔꯗꯤ ꯆꯪꯒꯅꯤ ꯁꯤꯒꯤꯗꯃꯛꯇꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯃꯇꯝꯗꯤ ꯑꯗꯨꯝ ꯈꯔꯗꯤ ꯑꯗꯨꯝ ꯆꯪꯒꯅꯤꯕ ꯋꯥꯔꯤ ꯁꯥꯒꯠꯂꯅꯤ ꯀꯦꯔꯦꯛꯇꯔ ꯀꯩꯀꯥ ꯀꯩꯃꯤꯁꯦ ꯍꯥꯟꯅ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯕꯅꯤꯅ ꯇꯔꯥꯏ ꯇꯔꯥꯏꯅ ꯍꯦꯛꯇ ꯄꯨꯊꯣꯛꯄꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯃꯁꯨ ꯄꯥꯝꯖꯗꯦ ꯀꯩꯃꯤꯒꯤ ꯀꯦꯔꯦꯛꯇꯔꯁꯦ ꯃꯒꯨꯟ ꯃꯥꯡꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯌꯥꯝ ꯄꯥꯈꯠꯆꯩ ꯑꯗꯨꯗꯨꯅ ꯈꯤꯇꯪ ꯈꯟꯊꯔꯒ ꯃꯇꯝ ꯈꯔ ꯂꯧꯔꯀꯥꯟꯗ ꯅꯧꯅ ꯑꯣꯏꯅ ꯄꯨꯖꯔꯛꯀꯦ ꯃꯇꯝ ꯈꯔ ꯂꯧꯕꯒꯤꯗꯃꯛꯇꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯁꯤ ꯀꯔꯤ ꯆꯥꯒꯦ ꯃꯁꯤꯗꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯒꯤꯅꯤ ꯑꯇꯩꯒꯤ ꯑꯃꯠꯇ ꯅꯠꯇꯦ ꯅꯨꯡꯁꯤꯕꯤꯕꯒꯤꯅꯦꯅ ꯑꯣꯏꯅ ꯊꯝꯖꯒꯦ ꯇꯣꯝꯕ꯭ꯔꯝ ꯔꯦꯛꯁꯟ ꯂꯥꯎꯔꯨꯔꯁꯤ ꯍꯥꯏꯕꯤꯔꯤ ꯍꯣꯏ ꯁꯥꯏꯕꯅꯤꯀꯣ ꯁꯩꯆꯦꯁ꯭ꯔꯤꯔꯣ ꯃꯈꯦꯟ ꯇꯥꯁꯦ ꯁꯤꯗꯒꯤꯗꯤ ꯂꯥꯏꯐ ꯐꯣꯟ ꯏꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯥꯛꯇꯥꯔꯒꯗꯤ ꯃꯌꯥꯝ ꯑꯗꯨꯝ ꯗꯥꯏꯂꯣꯛ ꯇꯧꯕ ꯍꯩꯕ ꯑꯗꯩꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯅꯠꯇꯕ ꯑꯩꯈꯣꯏ ꯅꯠꯇꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯍꯩꯕ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤꯕ ꯑꯗꯩꯗꯤ ꯁ꯭ꯀ꯭ꯔꯤꯞ ꯃꯇꯦꯛ ꯑꯃ ꯑꯗꯨꯝ ꯄꯥꯊꯣꯔꯛꯄꯀꯣ ꯗꯥꯏꯂꯣꯛ ꯏꯁꯩ ꯁꯛꯄ ꯌꯥꯝ ꯍꯩꯗꯅ ꯏꯁꯩ ꯁꯛꯄꯕꯨ ꯑꯣꯏꯔꯁꯨ ꯍꯣꯏ ꯁꯤꯒꯨꯝꯕꯒꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯏꯕ ꯅꯨꯃꯤꯠ ꯑꯃꯁꯨ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯑꯩꯈꯣꯏ ꯈꯛꯇꯪ ꯅꯠꯇꯅ ꯃꯌꯥꯝꯒꯤꯁꯨ ꯇꯥꯖꯅꯤꯡꯉꯤ ꯀꯩꯃꯤꯒꯤ ꯔꯦꯂꯤ ꯆꯠꯂꯤ ꯑꯩꯈꯣꯏꯗꯤ ꯁ꯭ꯃꯣꯀꯔ ꯗꯅꯤꯁꯁꯨ ꯁꯞꯄꯣꯔꯠ ꯇꯧꯁꯜꯂꯛꯑꯦ ꯃꯊꯪ ꯃꯊꯪ ꯁꯨꯝ ꯂꯥꯏꯐꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯅ ꯙꯔꯅꯥ ꯐꯝꯕ ꯔꯦꯂꯤ ꯆꯠꯄꯗ ꯁꯞꯄꯣꯔꯠ ꯇꯧꯁꯜꯂꯛꯑꯗꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯐꯔꯛ ꯇꯥꯗꯧꯔꯤ ꯏꯇꯥ ꯑꯅꯤꯒꯤ ꯃꯤꯡ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯍꯥꯏꯅ ꯑꯜꯕꯔꯠ ꯃꯩꯇꯩꯅ ꯊꯝꯕꯤꯔꯛꯏ ꯌꯨꯖꯔꯅꯦꯝꯁꯦꯀꯣ ꯏꯇꯥ ꯍꯥꯏꯕꯅꯤꯅ ꯌꯨꯖꯔ ꯅꯨꯄꯤꯗꯤ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤꯀꯣ ꯏꯇꯥ